Manipuri Student Federation MSF na kungama thoi suba sahi sagi athoba mingthol pikraba Bebam Sitaranjan na masana masabu mai thajaduna supreme sacrifice tokibagi numit asida laikhidraba thoba Bebam Sitaranjan gi ningsing thormama pangthok jagadori August 13 na lakpada kunma thoi suba sahi sagi athoba Bebam Sitaranjan mangangna maigi maira oiduna miyamgi damak thawaina pontha pikhiba numit asibu ningsingduna sahi khudingi pangthoktuna lakpa student martyrdom day chatiba sahi asigisu taraga nipalak suba student martyrdom day 2022 to excel right to life haiba thimda pangthokjaragani nungsijaraba ireisa singi maphamda aikoi maselgi marakta leiriba khenaba pumnamak thadoktana khut chamnaba mathau tare manipurda thambiriba miyoibaga chusinnadraba black law singasina lamdam masigi miyam ase ngayok chakfu manungda yokpa lemleiga pangkhak oiri aina sina aikhoibu longningba matamda haningba matamda phaba hatpa yabagi loilam lami singda piriba ehenba thongna mangam singasina maram oiraga lamdam aside hingminariba aikoi khudimaki tunglam chitki punsi mahingase kari oirakadagi haibasi kanana su haiba ngamlaroi ayuk ki pung manga taba matamda MSF head office da yakairol saklaba matung Bisnupur da leba athauba asigi mitamda miyam punna hekal lekha tambaga loinana athauba asigi pokna phamlamdam kwa gaitel takhel lekai degi hauduna miyam gi oiba wangang da khongset ama thau ground fabu chachagani loinana thau ground da miyam gi oiba mifam su numit asida pangthok sagani lamdam asidagi black law sing lokthokadabani afasphagi marumda leiriba lanmi singi ahenba mathau mangam asina tangdu leitadaba amadi lamdam asigi haurakliba nahasingbu seral lambi amada chathinkinabagi achauba maram ama oiri thorom asiga mari leinana miyam amadi mahiroisingna saruk yabiu athauba Bebam Sitaranjan mangang ningsing numit asida mithong khudingda maira among katpiduna ikai khunab upiu haina Manipuri Student Federation MSF ki site gi haijari अथौब पेबम चितरंजन मंगाना होना बिरंबा कथोकपगी लिंगलम असिदा चिंगमी दमी पांगल अखोई पुन्ना अचेतप खोंफमदा लेमिनदुना कांगलुप फुरुप नाइदना खेनाब थमदना खुंदामिनरिबा अखोई पुनमकना नुसिबगी लिचिंगदा अमत्ता ओइना मणिपुर पुमबरेगी आर्म फोर्सेस स्पेशल फोर्स एक्ट 1950 लौथोकनाबगी खोलाव लाउमिनरसी